ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯃꯤꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ꯫ ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯋꯥꯔꯤꯁꯤ ꯀꯅꯥꯗꯁꯨ ꯕꯦꯁ ꯇꯧꯖꯗꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ꯫ ꯂꯧꯔꯣꯛ ꯄꯟꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯇꯣꯝꯄꯣꯛꯆꯥꯎ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯐꯧꯊꯣꯛ ꯌꯥꯝꯅ ꯊꯣꯛꯈꯤꯗꯕꯅ ꯃꯤꯒꯤ ꯑꯇꯣꯝꯕꯁꯨ ꯄꯤꯕ ꯀꯣꯟꯅꯈꯤꯗꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯐꯧꯊꯣꯛ ꯂꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒ ꯊꯪꯅꯔꯤꯕ ꯈꯝꯕꯊꯣꯡꯒꯤ ꯐꯧꯁꯤꯅ ꯇꯤꯟ ꯇꯥꯈꯤꯕꯅꯔ ꯀꯩꯅꯣ ꯀꯌꯥ ꯐꯠꯇꯅ ꯎꯏ꯫ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯎꯔꯤꯕ ꯎ ꯈꯔ ꯍꯧꯔꯤꯕ ꯃꯐꯝꯁꯤꯗ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯁꯤꯅ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯇꯧꯔꯤꯁꯦ? ꯅꯨꯃꯤꯠꯁꯤ ꯇꯥꯁꯤꯜꯂꯛꯂꯦ, ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯇꯣꯝꯄꯣꯛꯆꯥꯎ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯗꯤ ꯃꯥꯏ ꯁꯥꯕ ꯔꯘꯨꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯃꯃꯤꯠꯀ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯃꯆꯤꯟꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ꯫ ꯃꯁꯤꯒꯤ ꯃꯥꯏ ꯁꯥꯕ ꯑꯁꯤꯅ ꯃꯅꯥꯛꯇꯁꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒꯤ ꯁꯛꯇꯝ ꯑꯍꯨꯝ ꯃꯔꯤꯁꯨ ꯂꯩꯔꯤꯅꯦ꯫ ꯇꯣꯝꯄꯣꯛꯆꯥꯎ ꯃꯌꯨꯝꯗ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯟꯗꯨꯝ ꯂꯦꯡ ꯊꯤꯟꯕ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯑꯋꯥ ꯆꯩꯅꯥ ꯈꯪꯂꯝꯕꯗꯨꯗ, "ꯀꯣꯟꯗꯨꯝ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯕꯦꯜꯂꯩ, ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯃꯩꯃꯨꯛ ꯁꯥꯔꯦ꯫ ꯂꯩꯄꯨꯡꯈꯥꯡꯒ ꯈꯣꯍꯤꯒ ꯁꯦꯝꯃꯒ ꯑꯃꯨꯛꯇ ꯄꯤꯊꯛꯁꯤ." ꯏꯕꯦꯜꯂꯩ ꯄꯟꯊꯗꯅ ꯂꯩꯄꯨꯡꯈꯥꯡꯒ ꯈꯣꯍꯤꯒ ꯁꯦꯝꯗꯨꯅ ꯀꯣꯟꯗꯨꯝꯗ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯟꯗꯨꯝ ꯈꯔꯗꯤ ꯐꯔꯛꯂꯦ꯫ ꯅꯣꯡꯃ ꯊꯥꯗꯣꯏ ꯃꯃꯥꯟꯅꯕꯤ ꯂꯥꯡꯕꯂꯩ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯄꯣꯛꯄꯥꯡ ꯄꯤꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯈꯔ ꯆꯠꯂꯒ ꯍꯧꯔꯤꯕ ꯌꯦꯡꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯎꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯙꯪ ꯋꯥꯡꯅ ꯂꯦꯞꯂꯝꯕꯗꯨꯗ, "ꯍꯥꯏꯁ, ꯃꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ?" ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅ ꯊꯥꯗꯣꯏ ꯀꯤꯔꯞ ꯇꯧꯈꯤ꯫ ꯌꯦꯡꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯙꯪ ꯋꯥꯡꯕ ꯑꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯒꯨꯝ ꯊꯥꯗꯣꯏ ꯆꯞ ꯂꯦꯞꯈꯤ꯫ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯊꯥꯗꯣꯏꯅ ꯆꯠꯂꯤ ꯃꯈꯩ ꯑꯃꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯊꯥꯗꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯤꯔ ꯂꯥꯏꯔ ꯆꯃꯝꯅꯕ ꯄꯣꯛꯈꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯪꯗ ꯎꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯈꯔꯒ ꯎꯔꯥꯎꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯡꯗꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯀꯤꯔꯗꯨꯅ ꯏꯃꯥ ꯏꯃꯥ ꯂꯥꯎꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ? ꯃꯥꯒꯤ ꯃꯣꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯝꯂꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯄꯥꯛ ꯄꯥꯛ ꯈꯨꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯔꯛꯄꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯅ ꯇꯥꯈꯤꯗꯦ꯫ ꯊꯥꯗꯣꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯝꯕꯅ ꯀꯔꯤꯝꯇ ꯎꯔꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯄꯥꯅ ꯊꯦꯡꯅꯗꯨꯅ, "ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒꯤ ꯃꯨꯔꯇꯤ ꯑꯅꯤꯒ ꯀꯕꯣꯛ ꯈꯔ, ꯁꯤꯟꯗꯨꯔ ꯈꯔ, ꯌꯦꯔꯨꯝ ꯑꯅꯤꯒ ꯊꯝꯂꯝꯃꯤꯁꯤꯕꯣ?" "ꯕꯥꯕꯥ, ꯉꯔꯥꯡ ꯑꯍꯤꯡꯗ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯝꯕꯅ ꯀꯔꯤꯝꯇ ꯎꯈꯤꯗꯦ." "ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯑꯩ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ." ꯈꯝꯕꯊꯣꯟ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯂꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯒ ꯃꯥꯟꯅꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯏꯃꯨꯡ ꯑꯃꯗꯤ ꯃꯄꯥꯟꯗ ꯙꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ "ꯏꯃꯥ, ꯕꯥꯕꯥ" ꯀꯧꯔꯛꯂꯝꯈꯤ꯫ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯊꯥꯗꯣꯏ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ "ꯏꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯏꯄꯥꯁꯨ, ꯏꯄꯥꯅꯨꯄꯥꯁꯨ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇ." ꯊꯣꯡꯗꯨ ꯗꯪ ꯗꯪ ꯊꯤꯜꯂꯛꯏ꯫ ꯏꯃꯥ ꯀꯧꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯊꯥꯗꯣꯏ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯣꯠꯇꯣꯟꯒꯤ ꯃꯉꯥꯜꯅ ꯃꯄꯥꯒꯤ ꯐꯃꯨꯡꯗ ꯃꯤ ꯑꯃ ꯍꯤꯞꯄꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯄꯗ, "ꯑꯩꯈꯣꯏ ꯕꯥꯕꯥꯗꯤ ꯊꯕꯛ ꯆꯠꯈꯤꯗꯥꯏ?" ꯀꯅꯥꯅꯣ ꯀꯥꯡꯈꯟꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯀꯤꯕꯅ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈꯤ꯫ "ꯊꯥꯗꯣꯏ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯏꯃꯥ ꯂꯥꯛꯂꯦ." ꯊꯥꯗꯣꯏ ꯃꯃꯥꯏꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯀ ꯂꯣꯏꯅꯅ, "ꯏꯃꯥ, ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯑꯁꯨꯛ ꯀꯨꯏꯕ, ꯑꯗꯨꯒ ꯌꯨꯝꯁꯤꯗꯅ ꯏꯊꯟꯇ? ꯅꯅꯦ ꯁꯈꯤꯇꯣꯝꯕꯤ ꯉꯥꯏꯕꯗ ꯀꯨꯏꯔꯛꯂꯤꯕꯅꯤ. ꯅꯄꯥꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯅꯤ. ꯆꯥꯛ ꯊꯣꯡꯂꯨꯔꯣ." ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫
ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯃꯊꯛꯇꯒꯤ ꯙꯝ ꯂꯥꯎꯅ ꯊꯥꯗꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯈꯝꯕꯇꯣꯟꯅ ꯈꯪꯍꯥꯏ ꯈꯪꯊꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯃꯃꯥ ꯈꯪꯅꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯊꯥꯗꯣꯏ ꯏꯃꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯥꯍꯦꯟꯕ ꯑꯃꯗꯤ ꯄꯤꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯏ ꯁꯥꯕ ꯔꯘꯨꯅ ꯐꯤꯖꯣꯜ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯃꯀꯣꯛꯇ ꯀꯣꯏ ꯌꯦꯠꯂꯒ ꯀꯦꯟꯗꯜ 3 ꯊꯥꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯃꯈꯣꯏꯅꯤꯅ ꯎꯔꯛꯈꯤ꯫ ꯁꯥꯍꯦꯟꯕꯅ "ꯉꯥꯏꯈꯣ ꯄꯤꯕꯥ, ꯃꯥꯒꯤꯁꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ꯫ ꯍꯦ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯥ, ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯦꯞꯇ꯭ꯔꯤ ꯃꯈꯩ ꯅꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯤꯔꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯛꯊꯥꯛ ꯆꯥꯗꯨꯅ ꯂꯩꯌꯨ꯫ ꯏꯁꯨ ꯏꯁꯨ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ"꯫ ꯔꯘꯨ ꯊꯥꯡ ꯑꯃꯅ ꯂꯩꯃꯥꯏꯗ ꯂꯩ ꯆꯤꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ 3 ꯈꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯤꯕꯥꯅ "ꯁꯥꯍꯦꯟꯕ, ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯀꯅꯥꯅꯣ ꯌꯦꯡꯁꯤ, ꯎꯟꯁꯣꯡ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯌꯦꯡꯁꯤ"꯫ ꯔꯘꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯀꯦꯟꯗꯜꯗꯨꯒꯤ ꯃꯉꯥꯟꯗꯨꯅ ꯃꯃꯥꯏꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯄꯤꯕꯥ ꯑꯃꯗꯤ ꯁꯥꯍꯦꯟꯕꯅ ꯃꯥꯏ ꯁꯥꯕ ꯔꯘꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯄꯣꯏꯅꯨꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯆꯥꯎ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯂꯩ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯐꯧ ꯈꯥꯎꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯈꯤ꯫ ꯂꯥꯛꯄꯁꯨ ꯎꯍꯧꯗꯦ꯫ "ꯏꯇꯩꯃ, ꯇꯥꯗ ꯇꯣꯝꯄꯣꯛꯆꯥꯎ ꯀꯔꯤ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯎꯗ꯭ꯔꯦ"꯫ ꯔꯘꯨꯅ ꯀꯧꯔꯛꯏ꯫ "ꯑꯣ, ꯅꯣꯏ ꯇꯥꯗꯗꯨ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯂꯧ ꯂꯣꯛꯄ ꯌꯥꯔꯕ ꯀꯥꯟꯁꯤꯗ꯫ ꯏꯇꯩꯃ, ꯇꯥꯗꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯥꯏ ꯑꯣꯛꯅꯔꯤꯕꯅꯣ"꯫ "ꯑꯣ, ꯅꯣꯏ ꯇꯥꯗꯅ ꯍꯥꯏꯕꯗꯨꯕꯨ ꯑꯥꯗ ꯃꯅꯥ ꯀꯥ ꯍꯦꯟꯅ ꯄꯥꯟꯗꯕ ꯎꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯙꯪ ꯋꯥꯡꯕ ꯈꯔ ꯎꯁꯤꯒꯤ ꯃꯇꯣꯟꯗ ꯐꯝꯕ ꯎꯔꯛꯈꯤ ꯍꯥꯏꯅꯦ꯫ ꯑꯍꯤꯡꯗ ꯀꯤꯔꯦ ꯀꯤꯔꯦ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯂꯛꯏ"꯫ ꯏꯕꯦꯂꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯘꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯏꯇꯩꯃ, ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯔꯥꯏ ꯐꯖꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯗꯤ ꯃꯥꯏ ꯁꯥꯕ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦ"꯫ "ꯑꯣ ꯏꯇꯩꯃ, ꯅꯅꯥꯎꯁꯨ ꯀꯥꯕꯨ ꯀꯥꯕꯨ ꯃꯥꯏ ꯁꯥꯔꯤꯌꯦ꯫ ꯈꯨꯊꯛ ꯈꯨꯟꯈꯥ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯩꯅ ꯈꯣꯏꯔꯝꯃꯤꯁꯦ"꯫ "ꯑꯗꯨꯗꯤ ꯔꯘꯨ, ꯅꯪ ꯇꯥꯗꯒꯤꯁꯦ ꯏꯅꯥꯎꯅ ꯈꯨꯔꯨꯝ ꯊꯣꯛꯄꯤꯔꯣ꯫ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯁꯟꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯐꯧꯁꯨ ꯈꯥꯎꯕ ꯌꯥꯔꯕꯅꯤ꯫ ꯏꯆꯥ ꯀꯣꯟꯗꯣꯝꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯀꯩꯗꯧ ꯎꯄꯥꯏ ꯂꯩ"꯫ ꯔꯘꯨꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯂꯥꯏꯋꯥ ꯇꯤꯜꯋꯥꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯍꯟꯅꯤꯡꯕ ꯃꯐꯝꯗ ꯃꯍꯩ ꯌꯥꯜꯂꯦ꯫ "ꯐꯔꯦ ꯏꯇꯩꯃ, ꯑꯩ ꯆꯠꯂꯒꯦ꯫ ꯈꯣꯏꯔꯝꯅꯕꯒꯤ ꯄꯣꯠꯆꯪꯁꯤꯡꯗꯨ ꯏꯔꯒ ꯄꯤꯖꯔꯛꯂꯒꯦ"꯫ "ꯍꯣꯏ ꯍꯣꯏ, ꯏꯇꯩꯃꯁꯨ ꯆꯠꯂꯅꯤ"꯫ ꯇꯣꯝꯄꯣꯛꯆꯥꯎ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯂꯤꯉꯩꯗ ꯌꯦꯅꯈꯥꯗ ꯃꯤ 5-10 ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯈꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯣꯏꯅꯨꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯔꯛꯄꯅ ꯃꯤ ꯑꯌꯥꯝꯕ ꯂꯧꯕꯨꯛꯇ ꯂꯩ꯫ ꯏꯕꯦꯂꯩꯁꯨ ꯃꯈꯣꯏꯒꯤ ꯐꯧ ꯈꯥꯎꯕꯤꯅꯕ ꯈꯨꯂꯪ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯔꯤꯈꯥ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯆꯠꯂꯤ꯫ ꯇꯣꯝꯄꯣꯛꯆꯥꯎ ꯑꯃꯁꯨ ꯈꯟꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯃ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯒ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯐꯧꯁꯦꯡ ꯈꯥꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯟꯖꯥꯟꯅꯔꯤꯉꯩꯗꯨꯗ ꯌꯨꯝꯌꯥꯏꯗ ꯃꯤꯅ ꯆꯦꯟꯕꯗꯧꯅ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯆꯥꯎ ꯀꯤꯕꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯂꯦ꯫ ꯌꯨꯝꯊꯛꯇ ꯑꯃꯨꯛ ꯖꯤꯡꯒꯗ ꯈꯣꯡꯅ ꯅꯦꯠꯄꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯛꯄꯗ ꯆꯥꯗ ꯊꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯉꯝꯈꯤꯗꯦ꯫ ꯃꯄꯥꯟꯂꯣꯝꯗ "ꯑꯣ ꯏꯇꯩꯃ, ꯑꯣ ꯇꯥꯗ ꯇꯣꯝꯄꯣꯛꯆꯥꯎ, ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ"꯫ ꯇꯣꯝꯄꯣꯛꯆꯥꯎ ꯈꯣꯟꯖꯦꯜ ꯄꯤꯛꯅ "ꯑꯣ ꯀꯅꯥꯅꯣ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ"꯫ ꯃꯤꯗꯤ ꯂꯩꯕ ꯖꯥꯠꯅꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯔꯘꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯇꯥꯗ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ"꯫ "ꯔꯘꯨ, ꯈꯪꯗꯦꯗ, ꯅꯌꯥꯝꯕꯒꯤ ꯑꯅꯥꯕꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯏꯌꯥ ꯑꯃ ꯌꯥꯗ꯭ꯔꯦ꯫ ꯅꯇꯩꯃꯁꯨ ꯐꯧ ꯈꯥꯎꯅꯕ ꯈꯨꯂꯪ ꯊꯤꯕ ꯆꯠꯈꯤ꯫ ꯃꯣꯔꯥꯗꯨꯗ ꯐꯝꯃꯨ꯫ ꯅꯍꯥꯟ ꯏꯇꯩꯃꯅ ꯇꯥꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯄꯤꯔꯝꯕ, ꯑꯗꯨꯒꯤ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯣ, ꯅꯇꯩꯃꯒ ꯂꯥꯛꯂꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯣ꯫ ꯇꯥꯗꯒꯤ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯇꯤꯡꯊꯣꯛꯄꯤꯔꯛꯎ꯫ ꯇꯥꯗꯒꯤ ꯑꯅꯥꯕꯁꯦ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯛꯅꯕꯗꯒꯤ ꯇꯥꯔꯤꯕ ꯗꯁꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯃꯔꯥꯏ ꯐꯖꯅꯤ"꯫
Ibele mapalomdagi ngangang phau khaunaba khulangdi phangle awaba khatangdi kokle hare bungo ragu nangsu lakle hoi taima tadagi anabagi mihunse yengjarambani ado kari numita khuranggodabano lakliba laibokpa numit tanaba numit asida khuranggodaba jangadaba posangsu sida lejare adu tada nanausu amu yaujarage itaima hoi hoi yoro raguna hek imungdagi thokhibaga saksangda u achauba ama singjana khaibagi makhon tarapduda tompoksaw amadi ibelei mamit jingnaduna maksanaduna leikhi amuta yenguso ibelei tamna sangsinduna yenglubada karisu lerumkhide noma kangdana makhoigi yumda sarangaro singna aki khang lenduna awawa piramkhi khunduda mi ayamba aki khang thenaduna sibasu yaure mai sabara gudi apemba nungaiba hauki maki mahigi phone phangle awaba tarba singi lai khorambagi paisa phangmana nimi khudingi ahingda hariba sarangaro singi mafamda chatuna chathak piduna sarangaro singdu khundugi miusingda aki khang lehnaba honarami ragu masagida khanba mina awaba taraga harawa misakni nomagi lairon tilongi larik paba deblamde noma piba mamanaba amagi kholang pangba chalubadagi khara thengna halakpada lambida mi amasu chali boye ai khakta nate haraduna khara laptakna chali ingwa phanaba yusu thalai sup thake torpada markhe jawtabuda khara kalap khong thangduna iyamba haigadra inau haina kogadra markhe yawi bro amukta supse samjahoge mangda chaliba midu honi maini haidana adumuk chali pibana tarira tadrira nakhe jawbar amukta logjage lambida lekhom thoktanaba nung porop toba thabana masin tungapa nung lerambana piba nungduda khudi thijinuna khongbidu yasankhibadagi namankhiduna makhuna noiduna anabadu khangki yengnubada mangda sakhiba midu leramdabaduda has mangda sakhibadubu katomda hajinkhre sangpham thongansu leipe mira laira khangdeda masi jawsilawladi yogini saga loi mangkhre piba makhongdu lengli lakpada amuksu mamangda nupi ama chalambadu urakle katomdagi sakhibano aingondagi hingatuna kanamta sakhide piba singnaba khara phaurakhi yengdadi mayengage haraduna o kanano amuta ngabikho pibagi yumsu yogadaba khara wali nupidu tabli chali pibagi jaketa khara lumlum lawpaduda kari orijano yengbada torchlight masaura maduda lawthoktuna kaptuna yengbada mangda chakhiba nupidu leiramdre matulomda yengtholubada mamaida sapho lawrba unsa mamit aniduna angau bangata oiba saktamdu lelamaduda piba hoima bhut lawduna chelai lambidugi matai oiramna yum ama lei makhogi phau karapa kuidribanina phau honba nupa kharana tarakpadagi kari tawre piba dangki piba kibana wangang bathokte ahal amana ibungo kiganu srodo chaning tana amukta hondo pibana nupi ama aigi mangda chadami to salana kablubadagi mangkhare tulomda jengtholubada akibagi saktam oramududa kiduna chelakpani haina tamki nupa mana era hojipo kadadagi butno nangbu nato yenge haina nangbu masak khangba mina langnabo oirini piba yanengkhide piba kimankiduna chaphangamdabduda makhoi kharana mayum phawba thembirakhi thadoi masak mato phajabi chungphiran chana phajabi lesabi amani langwalegi luhongba yaurunaba lambida asum lakpada mai saba ragu sakan thongduna lakpada thadoga hek thenare raguna ibema nangbu tada khamadongi masanupi natro hoi khuramani imanabi amagi luhongba chaluge ragu ngai hak sakandu khamnaga thadode munna yengnaga phajakhreda ngaroi saban taradana masigi lesabi se agi nupi atombi ohendaba yadre ragu thadoida asama sagapa hore posem jadu tokduna mabu sumanlaga khanki sahenba mahasu longphamda thungbaga thado ler maduda
ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯈꯤ ꯃꯃꯤꯠꯇꯨꯅ ꯊꯥꯗꯣꯏꯗ ꯍꯨꯅ ꯍꯨꯅ ꯌꯦꯡꯖꯈꯤ ꯊꯥꯗꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯥꯍꯦꯟꯕ ꯎꯔꯛꯄꯗ ꯂꯣꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯥꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯍꯩ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯥꯍꯦꯟꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤꯗꯤ ꯊꯝꯕꯒꯨꯝ ꯇꯧꯏ ꯊꯥꯗꯣꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯂꯥꯡꯕꯜꯂꯩꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯊꯣꯛꯄ ꯈꯔꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯁꯥꯔꯣꯏ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯒ ꯁꯥꯔꯣꯏ ꯈꯨꯗꯤꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯀꯤꯔꯗꯨꯅ ꯈꯔ ꯀꯟꯅ ꯄꯔꯞ ꯆꯠꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯙꯪ ꯋꯥꯡꯕ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯊꯥꯗꯣꯏꯗꯤ ꯅꯨꯄꯤꯒ ꯑꯣꯏꯕꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯂꯝꯕ ꯑꯅꯤꯗꯨ ꯃꯈꯣꯏ ꯇꯝꯅ ꯂꯦꯡꯂꯤ ꯆꯪꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯕꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯕꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯄꯟꯊꯠꯇꯅ ꯃꯈꯣꯏ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯌꯧꯔꯛꯂꯦ ꯅꯣꯡꯃ ꯊꯥꯗꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯣꯏꯈꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯪꯆꯥꯛ ꯆꯥꯛꯂꯝꯈꯤ ꯃꯅꯥꯛꯇ ꯃꯨꯁꯤ ꯇꯧꯔꯕ ꯄꯣꯗꯣꯜ ꯑꯃ ꯊꯥꯜꯂꯝꯃꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯄꯣꯗꯣꯜ ꯑꯗꯨ ꯃꯊꯟꯇ ꯃꯨꯠꯈꯤ ꯆꯨꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯦꯠꯇꯨ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯊꯤꯔꯛꯄꯗ ꯐꯃꯨꯡꯗꯨꯗ ꯃꯤ ꯑꯃ ꯍꯤꯞꯄꯒꯤ ꯁꯃꯤꯟ ꯐꯥꯎꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯂꯥꯎꯔꯛꯈꯤ ꯈꯝꯕꯇꯣꯜ ꯑꯃꯗꯤ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯊꯥꯗꯣꯏ ꯄꯥꯕ ꯐꯃꯨꯡꯁꯤꯗ ꯃꯤ ꯑꯃ ꯍꯤꯞꯄ ꯃꯥꯜꯂꯤ ꯄꯣꯗꯣꯟꯁꯨ ꯃꯊꯟꯇ ꯃꯨꯠꯈꯔꯦ ꯃꯄꯥ ꯈꯝꯕꯇꯣꯟꯅ ꯄꯣꯗꯣꯟ ꯆꯨꯈꯠꯇꯨꯅ ꯐꯃꯨꯡꯒꯤ ꯃꯈꯥ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯦꯡꯈꯤ ꯇꯟꯖꯥꯗꯨꯗ ꯃꯤ ꯑꯃ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯈꯝꯕꯇꯣꯟ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤ ꯊꯣꯡꯒꯥꯟꯗꯒꯤ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝ ꯇꯣꯔꯆꯂꯥꯏꯠ ꯃꯉꯥꯜꯅ ꯎꯔꯛꯄꯗꯒꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯈꯤ ꯃꯥꯏ ꯁꯥꯕ ꯔꯘꯨꯒꯤ ꯐꯤꯕꯝ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯆꯤꯡꯅꯈꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯉꯝꯈꯤꯗꯦ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯊꯥꯗꯣꯏꯒꯤ ꯐꯖꯔꯕꯤ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯃꯤꯀꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯈꯝꯕꯇꯣꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯐꯠꯇꯕ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ ꯃꯥꯏ ꯁꯥꯕ ꯔꯘꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯣꯛꯄꯒꯤ ꯊꯥ ꯑꯃꯗꯤ ꯃꯁꯝ ꯈꯔ ꯀꯛꯇꯨꯅ ꯐꯠꯇꯕ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠ ꯊꯥꯗꯣꯏꯕꯨ ꯊꯃꯥꯏꯁꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯅꯕ ꯑꯀꯟꯕ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯋꯥꯁꯦꯝ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯊꯥꯗꯣꯏ ꯋꯥꯟꯊꯔꯛꯇꯨꯅ ꯂꯃꯥꯏꯗ ꯇꯨꯊꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ